nam hojik social media da akhoi viral ma chaliba duga buga tawbagi lai puthokpagi lai khadabagi bazar manungda mayang miyam amana jongaga dagoi saraga tawai matangda viral ma challe Imphal manung se loire adu tawre da tori yes tume Imphal manung gi wanate tambak kale ba ja ayambana mitop mian cha singna ayambana loi bi paichala ini ko sibidi akhoi section da biya ana de ona akhoi section la dum lai akhoi dum organization dum trop matam da dum sigi kino sida dum tawlai ko kamai toro akhoi ina planning da handan sige na aduga hojik video ama viral chali diti 2022 gi video ni 2022 gi video viral je chalaga akhoi masen da irang sum sabat sidi phatabra na khalle maram de kayo da hoi hojik ase sem pasena tawbo re gati akhoi nuai te ko te adu tawja da tawde saw na pe na ko na haibu bi ai ko hojik irang manung je si tawi kai gino adu tawi kai gino haibu bi ai adu video adu di loga gi kino mitam puraga makoi asaba mi do puraga lambi da chalido adu 2022 gini hojik kinate ko aduna kanagumba PS5 bejin now sing hangdringai da hoi pen da badagi phatlauna hojik duga abja matam ore pasida pen da na sounding da na haibu re ga su just ai gi live se uraga di adugi video moina thadure ba kino du hojik kinate 2022 gini haba sai message sam ji ga gi nai to ra pani apoi hojik se kamai tawge da chingda mayam ama wanare dagiri ching haibadi meitai ga muki ga na bazaga asida ko meitai adu kutu wanare wana ba timing sida Imphal manung da mu kana gumba xyz thrana irang thonna ba simsilabra na khalle thoingi tawraga irang tholaga to tana divert tongna ba irang se nakanam da puna ba gida makta religion da base tawlaga kuki na toropani khangde atopa jati na toropani khangde atopa amana toropani khangde adu tawraga lanje sirana na hoigi hoji kuki meitai tawri ba pochida onthoknaba meitai singje arang dum tahanaba haibadi akhoi national thakta mayang sing haitare mitop meitai nataba mitop sing yelhomi sing nataba atop sing sisingna akhoi je to meitai sing je ngo sida mo hindu ya du da yam tore adu tore na lana uhanaba propaganda su ai jingna taba ngamde siguma je akhoi checksin ba ya rana khalle bo sama thakapa matamda madugi kana bisine kaino kana tabisi kaino khan ba thong tai aina haijabu checksin badi checksin si hana de huna su mi am checksin la e inat kan ba gidamakta isagi lining kan ba gidamakta me ama tawra ala pasida hojik se kari tawre haibada akoina aran ba propaganda se amu sanduaga kang na ba ora ma sanduaga uira ba video do hojik kine na sagala kanda meitai singje nusina dana ba meitai singje hindu religion adagidi enogi sanami religion ani je nusina dana ba gi lambi ma uhela plan khalle bai aigi motani ai samak sanami laini chachaba yaklauna chachaba ai samak sini ko hoji ekoina hindu ga base tawraga adagidi kenoga sanami ga base tawraga ani sigi combine je tawraga nusina dana ba khoi masen je samna ba hoji kuki gi lan sida meitai Christian oiro meitai Hindu oiro sanami oiro leiriba miyam se amata punjalaga kuki gi lanji da mayuk nari neba wakhalon jingjai ai wakhalon je puthok panatta dana natraga lali natraga chumi habdi dum haibiro ko miyam je swa haibidi kaigino habada hoji akoina sanami adagiti Hindu lanji da aino je haijabado ai marak thana tatkre ko kuki lanji da akoi se sanami lining ne Hindu lining ne Christian lining ne amati akoi gi pangal singju adum yauri ni ba yauri ba posida akoi apun ba ma sakalaga tawri ne ba adu mainly ai adum dai thangdala roge just meitai doina laksalaga ba meitai da sanami chatpa adu mataki yam gre hoje dai Hindu chappu dum lai adu Christian chappu dum lai mayam je punjalaga koi je kuki lan je mayuk nari ne adu taragadi akoi na hoji lai ba timing sida kuki singna taropani khangde any xyz na taropani khangde lan je akoi meitai sing je nusina dana ba sigi hujiki video je viral chala laga meitai sanami bu nusijari ba ina laini bu nusijari ba mi singsina keno Hindu sing adu tawre ata tawre ha kanda ngasai Hindu chali ba mi sing duna mo si adu ni ada nen tawraga yetna raga akoi message nusina dana ba sinbra hai ba se ai ngoda sum aino paujab ni ko lalam bi ai even maybe ai khali je lalam ba su ai adu bu khanda ba matamda yeng je ba akoi community sida akoi message je nusina di hai ba je ipong hai ba ai na pining je lan sida akoi ipong e ba akoi nusina di hai ba je ipong ba type tawe ba ado lan salaga ba punna chaw satmina ba ado akoi je kai ni apun je ti loi hai ba pun bagi message sulai lai ta ba ado ai chinau sing hai jani
religion ju akoi je sandokna ba or akoi sanami aina tajabada ai han sing tajabada akoi sanami lining city sando hai balike adubu masana khangna lakjagada ngatane na adumaina anna takpirami ado akoi sanami lining je taseng atai laiga manate akoi tasengna atopa laibu hunlaga natraga chairaga adu adai khungna tabida akoi na ningjar paneba nang ningu hairaki de bengonda su ai wakando ola kanda aigi forefather dagi hindu lerame adui mathangda christian amu lai lastly ai sana ai kana guma matan nang sanami chalu adu chalu haideba but search torakanda ai season bakal torakanda ai sanami sidagi henna aigi oi bakpur ase atu pelite ko na chachrak paneba aduna ai chin naw sing da hidani ese huji lining gi batangda ama hunna bagi mong ama social media yam ure ko huji yam thingnare adai inort towe kana guma mata dai moi khoi da like to de comment pirute but video didi lali huji ki natte ha ba se ai message picture me aduna ai chin naw sing please adugi video sing thing naragadi ama durga bazar nung da thalal bazar da puraga chatpa myam to boy adu do hana gi 2022 gini hojiki na te ha se myam haibiu masi se message gi honingi makoi da suba aduna koi message da sina da na ba kana gum basili ko podi da koi chesin manasi ha ba se ai message sidang pizari thank you like minna